Manipur ing sikpa mahusagi phibam hanjilagrabra AR na khutthoknabada kokila loba mari sire AR ahum sokli May ahum English ngani ka kungo humdoidigi kukizo fruit na Manipur digi separate administration pigadabani haibagi demand tawruduna fruit basigi khulai pai ba theories na akan balan sa tharakpadigi matamdura leramba Manipur lenga resign tawhalaga president rule salai rakpadigi state sida ing sikpa mahusagi phibam hanjilagnaina home minister Amit Shah phawbana Pongdor ang lingay serekta Assam Rifles ka kuthok bada koki underground organization amagi kedar mari siri amana soklaga phare duwa Assam Rifles ki personnel ahum soktuna military hospital pudunu lekanakri hairiba thagdo singarang ayuk angan bapung mari rom tarak pada Chusampur district tagina nongsuk lom da kilometer marf muklap na leiba aduga hengle police station dagin awang lom kilometer kun khakta muklap na leiba khanpi khul gi mapam amar thoki bani thagdo thoki ba mapam aduna Manipur amasum Unalenga ka su tawna bada yaudriba United Kuki National Army UKNA gi kusuklai matiksa na paiba kedar sing sangjapam lauduna leire heba pawdigi Hingdegi hauraduna mapamduda kuntraga tere suba Assam Rifles ki masing yamlaba personnel singna mapamadu tana sangsinkibani AR personnel singna mapamadu yokshilubada UG group asiki kedar singna makoi tamna nongmai kapa horakibani masidagi nakalani gi marakta akan mamong na pung amarom khuthokrakibani hari thawdo asida UKNA gi kedar mari siraga Assam Rifles ki baketana personnel ahum sokki aduga lalhulu basigi kedar amana nungmaina panduna sokpadegi pharaga Chusampur district hospital laikana kheri thagdo asida laikidra lalhulu basigi kedar singado thongsai khuldagi Kilonjon Ferzol district Penja khuldagi Alex Zamon Phainsang sang khuldagi thanglen haukip amasum songpi khuldagi thanglen kipgeni haina identify tobungani AR gi soklaba personnel ahum maduri thagdok thokpham digi helicopter na military hospital tana puralaga layeng kheri thagdok thokpham digi Assam Rifles na AK-56 rifle ama self loading rifle SLR ama MA4 Mark ani rifle ama under level grenade launch ama amasum masigi magazine ama amasum nongmaising sigi kapa yari maru kharaga recover tawre heri Laikidraba UKNA ki kedar sigi haksang sing ambulance ta haptun Chusampur district hospital gi medical sangda puraktuna thamkhri pawusna makhata na haibada thagdok thokpham aduna larhulup asigi afapa makhali kusuklai paiba kedar taraga tere rop nerambani aduga kuntraga tere AR gi personnel sing mangjil thaduna sanglabasu operation adu kunga mathoi para regiment gi special commando personnel sing sumateng pangkhi hari Amaromda masigi thagdok laikidraba UKNA gi kedar mari gi haksang gi lairon chanduna arobi mathau manga pangthoktriba phawba ngasi ing nungyai ri hauraduna Chusampur district total satawi khongjang jangsin gani lakthoki adomoina ma khongjang asida water supply ana leng media amasum lairon chandbagi thorumna saruk yagadaba CSO leader singidi komthokani hari Kumbi AC gi maru oiba lambi sing semjindriba phawba matam kaktana thingjanba hokrai asat awok sing amuk nakrai Kumbi AC gi yamna maru oiriba tungan balambi sing kumbi degi wangu tapa kumbi degi ithai chatpa lambi amadi kumbi degi unga mentaraga thang AC gi nongmai khong khodak sakhiba lambi sing asi lenga ki mari lenaba sing na semjindriba phawba khunja singna ngarang degi matam kaktuna thingchan bawkhre lambi asita gari thauduna lakpa miyoi sing lambi thingliba khangbuga ngarang khatna sainaba thaudok thoktuna asu apan yakhre hari maru oiba lambi sing thingjan khibaga lumari Maram oiduna interbalance passenger servicing nongmai khong khordak ithai kumbi amadi wangudagi imphal tanna satpasing amata satnakhidri masida natana kumbi kaithil kana khidapaga loina dukan singsu thong hangna khidri aduma po athingba sina essential servicing ana ayek lining laison ga mari leinaba lohong kai hongba amadi lau smubaga mari leinaba sing komthokane amadi school college satpasing nadi labi thingbi khongjang aduna kolsin kidi Ngarang degi satakhiba lambi thingbi khongjang dura saruk yakibi kumbi degi maira paibi wahengbam anita na phongdokhibada lambi singa singarang phawgi manung ningthina semjin bidrabadi maike song kunja singna matam kaktna lambi thingbi khongjang sangsingani haina mangjongna khangan khiba lekhrabani kumbi AC ki oina maru oiba lambi sing matam kya gi mamang degi hanna yengbidana lakpadi gi AC sigi miyamna haifam khangdana awaba me unduna lakri Nungsa saba matamdan uful hauba aduga nong suragana laikhum thoktuna sadok sinda khudong sadaba kya mayunari miyamna thingnari bu khudong sadaba singa sigi matangda mari lainaba sinda kyarak hana waka thangakhre adubu miyamni hek hairubada nung khara laiba khara sairaga
makha ta thawakti pekhat pidana lakli mangna makhatan haikibada lambi phatabana maram oiduna school chatliba angang singa madi ana ai yorakpada asuki mati khudong sa ba mayunari masina maram oiduna lamda masungi mera paibi singna mamang thagi kunthra mathoida lambi si semjinbina ba mari lenaba singna matam takibani mera paibi singna thakiba matam singrang November 3 phawbani haina media singi kuthangna mangjunna phongdokhiba lekhrabani aduba mari lenaba singna tabiraktabadigi ngasidigi haibani ngarang digi huna meke sungi miyamna lambi sing semjindriba phawba matam kaktuna thingbi khongjang sangsilakani khongjang sida miyamna su mateng pangbiyo haiki AR gi IG singi conference pangthokre Indo Myanmar border da lakadaba singna bu kudimak thengnana ba sem sadanu legadabani DZ Assam Rifles Inspector General singi conference ngarang nigi Silongi Light Corps Levy Headquarter Director General Assam Rifles ta pangthokre Assam Rifles ki Director General Lieutenant General Vikas Lakhera na Sire lauduna pangthokiba conference aduda Formation Commander Singh Battalion Commander Singh amasung Headquarters DGAR amadi Formation Singi Staff Officer Singh saruk yaki ngarang phawbu satakiba conference aduda Lieutenant General Vikas Lakhera na force asina singnaba kyagi marakta professional conduct amadi ningthina mathau pangthokpagi damakta rank punamak buthagat phungtoki Indo Myanmar border bu ningthina ngak sienbegi maruiba du palladuna tungda lakadaba singnaba kudimakidam AR na sem sadunu leigadabane ki Assam Rifles Inspector General Conference 2025 duna Assam Rifles ki capability amadi potential hengat hanabegi matana khanana ki Assam Rifles ki anauba generation weapon system amadi military ki khulai leinabegi roadmap ama semba formation sing unit sing marakta best practice sing amaga tanaba amasum force asigi mapung oina fagat hanana bokona amasum lanmi sing training amasum skill development hen ba miyeng thambagi matana kumna khanaki Assam Rifles Inspector General Conference 2025 na commander sing force asigi combat potential operational preparedness administrative issues sing amasum human resource management ka mari lena issues sing matangda kumna khana nainawigi mafam ama pikhiari November 13 ta lebak sinma thuna protest tawgadori Modi lenga ki thausil gi mayokta trade union sing tha ki 13 phawba lebak sinma thungmara protest angsilagani haina nationwide protest angsilagani all India Trade Union Congress Manipur State Committee ki sirula manhaidi BJP na lusingma Narendra Modi na Prime Minister oirakhiba in kumjali singani ga taraga mari digi lebak ki gross domestic product ki sangsad wanghanbada sauna mating pangliba senmi singbu corporate mapu oibigi makhada araiba minai gumba sijunaba senmi sing ngaklo oiriba maru oiraba labor lokaya semdok semjin tawduna senmi singbu laknaba leptri constitution piba kanglon makhada inner labors conference makhada takibu warep sing thabak to onthona ba hona badana tana hawkiba sei taraga mathoi sida Indian Labors Conference pangthokidri thawong asi senmi singbu phongna singna bani haina All India Trade Union Congress Manipur State Committee na lawdaba ngamdi haina sirolosin haidi ILO na piba guideline gi makhada Qatar gi Davos ta pangthokliba Second World Summit Social Development asida member laibak singi employees amadi trade union lusing basing soidana saruk yahangadabani yamna maru oiraba summit asigi inans delegate sing khananaba CTU gi lusing basing na hawkiba July 10 thuri Union Labors and Employment Minister aiba chirola mathaduna mangjoluna khangan kiba lekraba su namsinduna thamkibadagi Second World Summit for Social Development da leba asigi trade union group natragana employees amada saruk yahankidabasi siengna Indian working class movement siyanana ba tharang lakpu oiragasu AITUC samnariba Central Trade Union Organization tararom Narendra Modi lenga ki lomishin missing ki thaksil gi mayokta lakliba November 13 phawpa nation wide protest tawnaba sem sare haidi senmi amasum lomising gi oiba maru oiba demand sing asimi sam yam park sana khanganba state singi city amadi district khuding chithadana mass campaign amadi mobilization toraba matu state singi district administration singda CTU amasum AS ki demand sing phawa memorandum sing kusinasi CTU gi protest asida MSCA ITUC na mapung phana sagotkin hana sirol sina makhata nairi Air India Express ki flight ani hengalagani mamal sulupa lising 8 gi helhandana batauri
Air India Express ki Imphal operate toba flight hanadagi ani hengali. Imphal Guwahati phawbagi flight ticket mamal su lupa lising taretagi helandana batauri hari. Hanigi State Minister N. Biren Singana maki social media PS thagalak paworola madhai. Imphal dagi paiba flight ki mamal si kahena wang mamadi flight masing hantakibagi matangda. Hauzik miyamgi asauba issue ama lakdi basi ki matungina. Ngarang MLA Laisangtam Susindro na Civil Aviation ki Secretary da ayiba sirol piduna state asida oiriba flight ki khudong saba kya sigi matangna wafam sing thamluraba matungda ngasi ministry gi senior officials gi maikedi gi athuba matamda Imphal Guwahati amasung Imphal Kolkata gi flight ani hanigi mathati hengat halagani flight ani hapsilakadoriba si Air India Express kini ministry gi maikedi gi flight ticket ki mamal si yamla badal lupa lising taret ki sangda thamna bohonari Housing state asigi miyam na mapana sa pamatamda flight phangdabigi amadi phanglaga su flight ticket ki mamal si yamna ka hena wangmana maram oire khudong sadaba kiya mayuknari besi kharadi safaragani miyamna thengnariba awab khudong sadaba kiya si khangna central leaders sing na matam sana lokhalakpa thorang simak miyamgi apambadu khangna torakpani haina en beren singana phungdokli Panmayay, Thongzu ACG MLA Oiriba Hanagi Minister Thongam Bisorja Singanasu, Imphal sector the operator river flight masi hengkat hanaba masum flight ticket mamalasi miyamna pubangam gadaba sang that lepinaba Nindokaba the Union Civil Aviation Minister Kinjarapu Ram Mohan da Ayib Sirol Piduna Takshin Kibani. Amram the Hokibo October, Kuntrada, Manipurgi Governor Ajay Kumar Balan Union Civil Aviation Minister Kinjarapu Ram Mohan Naiduda Ayib Sirola Mathadar Sterasigi Lambi Thong Patabana Maramweraga Mapalam the Satpamadi Mapalam the Sterasi the Lakamatam the flight Natana Atop Pambaya Matariki Maramadura Miyangi Kudong Sadabasi Yelaga Ministry Makedi Tarang Sing Pekapinaba Takshin Ki Union Minister the Pishinki Basirola Dudahan Impalamasum Guwahati gi oina numit khudingi flight manga lerambadu hauji ani khakta handakre aduga anganba ayuk amasum athengwa nungthildagi Imphaldagi pairambadu su laikhidre aduga Kolkata ra phawba flight manga pairambadu su ani da handakre ayuki pung 8 minute taraga manga amasum pung 12 minute yakhaiga manga da paiba natana nungthilgi flight laikhidre masina maram oiraga miyamna aduki mati khudong sadaba awab ke may unalaina su phongtokli maraksidang ngasi Manipur government ki Department of Transport na press thokpa ki role amada ngasi state ki Transport Textile Commerce and Industry ki Additional Chief Secretary Anurag Baspaina Airport Authority of India ki official sing Air India Express Indigo amasum airlines air ki official sing mi pama pangthoktuna Imphal ki sector the flight ki ticket ki mamal ka hena wangli basi ki matana kanakre mi pamaduda transport ki Director amasum joint saruk yaki hairian su paus na makatana phungdorakli awang nongpok ki political party sing punsilaga anauba party ama semlakadori awang nongpok tu lairibi state sing sahi kya ki mamang gi thengna tunu lakpa sap manab issue sing amadi reason asida lairiba miyam gi aning ba apam badu phangnana ba honabada asawbo political gi force ama sagatpaga loidana reason asida lairiba political party sing ama toina punsilaga anauba political party ama oina semnana bigi thorang ama National People Party na maruiba thaudang lauraga sangsin bawkre Nasi New Delhi da leiba Constitution of India da awang nupok region da leiba political parties sing amat wena punsin nabigi khong thang ama sangsilak di basiga mari lena pawgi mi ma pangtokre pawgi mi madu National People Party ki General President oriba Meghalaya ki Minister Konark Sangma the Indigenous Progressive Regionals Alliance Tripamor Thagi Chairman Oriba Tripura Giningto Pradyot Manikya Dev Burma Bharatiya Janata Party ki National Spokesperson Oriba Nagaland State ki Minister Oramba Mahon Lumo Kikon Tripamor Thagi President BK Rangkhol People's Party Assam ki Founder Daniel Langthasa NPP ki National Working President James Sangma Masum Atay Lusing Basing Saruk Yaki Lagaw Khoramba Ko na fine Thienkhri Imphal West ki Uripok Haidam Laikai da lagaw khawring edi Imphal Police Station ki kangbu man laklaga fogat ki basahi nauriba naha manga subjudicial magistrate Imphal West ki kona lupa sama sama fine thian khri lagaw khawram bagi damak phagalaga fine thian khraban nupa masa singaduri kwa kaithil gi posangbam Boris Saikun Uripok tigi Thingzom Asura Saikun ganipan Moirangthem Heban Saikun ganipan Ahaibam Azankan Saikun gatur amasum Sagol Bandagi Soibam David Kawi, Makoibu Imphal Police Station Kangbu Mana, Summary Trial Satana Basar Sit Kalun and a court at the Puturakibani. State ki APP na hai,
Ngarang numidang pung 8:30 taba matamda masak khangdaba naha kharana Uripok haidam laikai da lagaw khawduna miyamda ayet apan thokale haibege akaknaba paw ma phangmadigi police ki team ama madu thingnaba mafamdur sangsingki kana hotnaduna lagaw khawbadu yawbani haibana hamanga police na phugat pangamki makhoi buwahang pong sathabada makhoi masagi maral yajabaga loinana Diwali mamanggi mafam maduna lagaw khawbagi thabak chathaduna laki haidoraki sadaki be hearing aduna pagalabana ha singaduna hai makhoi gi mathata siriba maral singadu makhoi yazare amas makhoi gi asuiba singadu gi dama ngakpina baiski makhoi matungna asiguma thabak singna yawjararoi haina phongdokibaga loinana fine thibadu su yazaraki APP na court thamki buwafam singadu tara batungda amasum sarshit adu yawri buwafam sing yengla batungda court na makhoi manga mak lupa chama sama fine oina thinana bo order tawki soiduna kapthorakpada army jawan sire Jammu Kashmir gi Poonch 6 da leiba KM amada ma ki service rifle na soiduna kapthorakpadi gi jawan ama sikri haina official singna ngarang phongdokre Laikhidraba jawan adugi maming night Amarjit Singha kawi haina phongdoladuna official singduna ki Amarjit ngarang numidang oiram Poonch district ki Bolas khunda leiba camp sentry duty taringai de thawdo thokibani makhoi naiki maki service rifle na soiduna kapthorakpadu night Amarjit aruba phimam na soki ma kudakta army gi phil hospital pukhatke dubu lekatna bangamdana siki haina makhoi na phongdokli official singduna haiki thawdo adugi matana police na hauji inquiry ama sathari haina su paus na makhata na su phongdorakli amaramdana jali note singa konana ma phare Madhya Pradesh ki police na Punjab ki Patiala dagi miyoema lupa lakh 3.66 ki jali note singa kona na phare na police official na phongdokre official singi matung inadi pharaba miyoedu Madhya Pradesh ki mathakta Rajasthan Haryana amasung Punjab ta jali note sing supply tawbagi thabak tawba inter state gang amagi member sing na report tawri adu tendang na sum meyam na thamjagi haujikuina di meyam paus mata sa lusinjaragi amasung makhataba anauba update meyam pun ngamina sena channel sigi makeri gi meng pham na makhatan thamjari makhataba anauba update meyam pun ngamina sing